Kano masing sibo. Mari. Nga taruk tari nipan mapan tara tramathoy traintoy tramari. Sina kani. Happy way ba? Aput pa ro siya. Nonoy si pizza bidara siga kauraga. Kaya kaya. Hoy pana ichano pai mapana. Tawbiramini se. Sidre yung. Serum thongai to. Sige. Mai pe kita wino nang boboka. Ha? Ito ko. Niyo mazaro. Opening eh. Sa lang to gren. As haire he. Ha? Page. Nam de hona niyo. Di tayo mazado di maput kayo sa may nam ne. Lamu. Lamu pangaba. Kanano lawi siya? Salamat to. Kungare. Kanano lawi do hita? Sauningi ma lam pangdrai sauningi. Tanggalu. Amadi jada bane sango. Sauningi ko malik si lam pangdrai na. Ngangi jo. Dal sini ka karim hapa udare ne aiso. Yung sangaw pa lore. Ganun masingse. So yung nonobi ki suyaw re. Nonobi. Ano. Sana thong darage. Maroy marang krawat. Kawatsan hige. Marok ko kayo. Ay hapa na. Yung Hello. Wow. Ito na siya ito. Nakatagara yung ako'y marum thongba se marum thongba. Gian gi marum marum. Ni jamani na matum tao yan. Parang nahan makontok ting asin na makontok ang to eh. Hindi hao bro papa. Video jauh dah bakui deh. Nga mamuche, jerum mamuche chau di. Jerum je hawi. Jerum hau. Sabe dah nungai. Ngo bakre hengel ni. Aduh di aing na natia. Ciao nungai. Ciao manina. Oi. Bukan dah tak ada babu ni. On thar đây. Ai so on thar đây ni. Choli ni. The next day. Makakpala may papa na. Man birain. Ato mathen ngamume to ini sena. Asena ichanu pagi cha kamalore. Ado thong ngai da nammaga dum kawi heta. Ado na nam hau dress he. Kotaga musoriga nahan ngi di sama kokko man ka khachale. Dei sena ne. Kano amen bhatta amen lauraga metto. Đó sự khang xa đấy cái nó thao xa đấy cái nó hạp bị sao nó bay nga sang là tàu khô cái còn cái lội không ngon rồi hoa lấy đa ba này cái thằng bạc ha ta chỉ gặp bao gà lẻ rồi tôi sẽ làm kudu vira kudu Tengah isa atong bagi isa jay magi ma oile ma isa jay magi kano gazer oren please tawra pizza bidon ni ma edagi sena naw bigi muktong ba
ꯅꯥꯎꯕꯤꯗꯣ ꯉꯁꯤ ꯃꯈꯣꯡ ꯅꯥꯏꯌꯦꯅ ꯀꯨꯝꯃꯛꯇ꯭ꯔꯦ ꯃꯥꯒꯤ ꯆꯥꯛ ꯄꯨꯈꯠꯄꯤꯈ꯭ꯔꯅꯤ ꯃꯊꯛꯇ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯈ꯭ꯔꯅꯤ ꯃꯣꯏꯒꯤ ꯕꯖꯥꯔꯒ ꯂꯣꯏ ꯂꯣꯏꯔꯛꯑꯦꯗ ꯏꯕꯥꯅꯤ ꯃꯣꯏ ꯕꯖꯥꯔꯒ ꯃꯨꯛ ꯊꯣꯡꯕꯒ ꯑꯃꯦꯠꯄꯤꯒ ꯆꯥꯅꯕ ꯀꯥꯡꯕꯨ ꯅꯠꯇꯦ ꯃꯣꯏ ꯑꯗꯨꯅ ꯑꯃꯦꯠꯄꯤꯒ ꯇꯧꯗ꯭ꯔꯦ ꯃꯣꯏꯒꯤꯗꯤ ꯀꯩꯅꯣ ꯇꯧꯕ ꯂꯣꯇꯥꯒ ꯃꯣꯁꯣꯔꯤꯒ ꯊꯣꯡꯕꯗꯣ ꯍꯥꯀꯠꯆꯕꯤ ꯅꯥꯎꯕꯤꯁꯨ ꯍꯥꯀꯠꯆꯕꯤꯒ ꯐꯨꯗꯣꯔꯛꯑꯦ ꯑꯗꯨꯅ ꯂꯣꯇꯥꯗꯣ ꯆꯥꯕ ꯌꯥꯗꯦ ꯀꯨꯇꯨꯁꯨ ꯂꯣꯇꯥ ꯆꯥꯕ ꯌꯥꯗꯦ ꯑꯗꯣ ꯀꯨꯇꯨꯕꯤꯅ ꯉꯁꯤ ꯍꯅꯨꯃꯥꯟꯒꯤ ꯃꯤꯔꯥꯃꯤꯁ ꯑꯗꯨꯅ ꯆꯥꯡ ꯃꯊꯦꯟ ꯑꯩꯈꯣꯏꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯊꯦꯟꯅꯤꯗ ꯃꯊꯦꯟ ꯊꯣꯡꯕ ꯆꯥꯗꯦ ꯄꯄꯥ ꯍꯧꯖꯤꯛꯇ ꯆꯪꯉ ꯍꯪꯉꯝꯃꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯍꯥꯏꯅ ꯍꯥꯡꯗꯣꯛ ꯂꯣꯏ ꯌꯦꯡꯍꯜꯂꯒ ꯖꯥꯔꯗ꯭ꯔꯥ ꯍꯥꯏꯕ ꯖꯥꯔꯦ ꯁꯦꯝꯃ ꯄꯥꯜꯂꯝꯃꯦ ꯏꯆꯥ ꯅꯨꯄꯥꯅ ꯄꯨꯔꯛꯑꯒ ꯄꯤꯕꯤꯔꯝꯃꯤꯅꯤꯁꯦ ꯃꯥꯅ ꯂꯪꯉꯛꯄꯗ ꯁꯤꯒ ꯇꯦꯛꯈ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤꯁꯦ ꯐꯅ ꯆꯥꯎꯔꯁꯨꯅꯦ ꯂꯤꯗꯦ ꯁꯦꯞꯇꯤ ꯄꯨꯡꯁꯥꯡ ꯁꯥꯡꯉꯣꯏꯕ ꯈꯣꯏꯗꯤꯡ ꯈꯣꯠꯇ꯭ꯔꯥꯡ ꯈꯔꯕꯨꯗꯤ ꯅꯥꯏꯕ ꯃꯐꯝꯗꯨꯅ ꯑꯣꯏꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯤ ꯍꯥꯎꯗꯤ ꯍꯥꯎꯋꯤ ꯌꯥꯝꯅ ꯃꯅꯨꯡꯁꯦ ꯐꯖꯅ ꯃꯔꯨꯗꯣ ꯍꯥꯏꯗꯤ ꯂꯤꯗꯦꯕ ꯊꯣꯠ ꯅꯧꯋꯦꯕ ꯑꯗꯨꯝ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯔꯅ ꯑꯩ ꯀꯛꯑꯒ ꯌꯦꯡꯍꯜꯂꯛꯀꯦ ꯌꯥꯝ ꯕꯥꯅꯤ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯐꯖ ꯍꯥꯎꯗ꯭ꯔꯣꯕꯅꯤꯁꯦ ꯊꯕꯛ ꯀꯟꯈ꯭ꯔ ꯄꯣꯠꯅꯤꯅꯦ ꯇꯤꯟ ꯑꯃꯈꯛꯇꯪ ꯇꯅꯅꯤ ꯏꯟꯖꯔꯤꯁꯦ ꯀꯌꯥ ꯊꯕꯛ ꯀꯟꯅ ꯏꯜꯂꯤꯅꯣ ꯃꯥꯁꯦ ꯑꯗꯣ ꯋꯥꯅ ꯇꯧꯅ ꯍꯣꯠꯅꯖꯔꯤꯅꯤ ꯍꯨꯏꯒꯤ ꯃꯊꯤꯔ ꯍꯧꯗꯣꯡꯒꯤ ꯃꯊꯤꯔꯗꯤ ꯈꯪꯗ꯭ꯔꯦ ꯍꯪꯉꯣꯏꯒꯤ ꯃꯊꯤ ꯃꯥꯜꯂꯦ ꯇꯤꯟꯁꯤ ꯌꯦꯡꯉꯨꯅꯦ ꯍꯩꯅꯧꯗꯒ ꯌꯥꯎꯕ ꯇꯤꯟꯗꯨꯒꯤ ꯃꯑꯣꯡꯅꯤ ꯌꯨꯇꯨꯕꯇ ꯊꯥꯡꯒꯠꯂꯛꯀꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯍꯪꯉꯣꯏ ꯃꯊꯤ ꯇꯤꯟ ꯑꯃꯅ ꯀꯟꯅ ꯏꯜꯂꯤ ꯊꯕꯛ ꯀꯟꯈ꯭ꯔꯕ ꯇꯤꯟ ꯂꯩ ꯄꯥꯝꯕꯤ ꯌꯥꯝ ꯍꯧꯒꯠꯂꯛꯑꯦꯗ ꯑꯅꯧꯕ ꯇꯣꯔꯕꯣꯠꯁꯤꯗꯗꯤ ꯐꯈꯔꯦ ꯂꯩ ꯁꯥꯠꯄ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯃꯥꯗꯤ ꯅꯨꯡꯇꯤꯒꯤ ꯍꯦꯛꯇꯅ ꯌꯥꯎꯗ꯭ꯔꯤ ꯈꯥꯃꯦꯟꯁꯦ ꯃꯃꯥꯅ ꯅꯍꯥꯟꯇ ꯄꯥꯟ ꯂꯣꯏꯔꯛꯄꯗ ꯆꯟꯊꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯑꯃꯨꯛꯀ ꯐꯖꯅ ꯄꯥꯜꯂꯛꯏ ꯌꯦꯡꯉꯣ ꯑꯩꯅ ꯈꯥꯃꯦꯟꯁꯤ ꯊꯥꯅꯤꯡꯗ꯭ꯔꯤꯅ ꯀꯔꯤ ꯈꯜꯂꯤ ꯈꯪꯕ꯭ꯔꯥ ꯑꯇꯩꯁꯤꯡꯁꯦ ꯂꯩꯁꯦ ꯐꯖꯅ ꯊꯥꯒꯦꯅ ꯈꯜꯂꯤꯕ ꯁꯤ ꯑꯩꯒꯤ ꯕꯦꯡꯒꯔ ꯐꯨꯠꯁꯦ ꯐꯖꯅ ꯂꯩꯖꯩꯗ ꯕꯦꯡꯒꯔ ꯐꯨꯠꯁꯦ ꯈꯪꯕ꯭ꯔꯥ ꯁꯤꯁꯨ ꯃꯅꯥ ꯐꯖꯔꯛꯏꯅꯦ ꯑꯗꯣ ꯀꯨꯅꯥꯗ ꯊꯝꯃꯤ ꯃꯄꯥꯟꯗ ꯊꯝꯁꯤꯅ ꯎꯅꯕ ꯌꯥꯗ꯭ꯔꯦ ꯂꯦꯛꯊꯔꯦ ꯊꯥꯔꯦ ꯑꯩꯅ ꯊꯝꯃꯒ ꯖꯍꯥ ꯄꯣꯠꯁꯨ ꯑꯣꯏꯒꯗ꯭ꯔꯣ ꯁꯤ ꯂꯦꯛꯊꯔꯦ ꯃꯅꯤꯄꯨꯔꯒꯤꯅꯦ ꯁꯨꯝ ꯆꯥꯎꯔ ꯊꯤꯡꯒꯠꯍꯧꯕꯗꯣ ꯑꯗꯨꯝ ꯆꯥꯎꯊꯣꯔꯦ ꯑꯗꯨ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯂꯥꯛꯑꯦ ꯖꯒꯥ ꯀꯜꯂꯛꯑꯅꯤ ꯃꯥ ꯑꯗꯨꯏ ꯃꯑꯣꯡꯗ ꯂꯥꯛꯑꯦ ꯐꯖꯈ꯭ꯔ ꯄꯣꯠꯅꯤ ꯃꯣꯏꯗꯣ ꯖꯒꯥ ꯀꯜꯂꯛꯑꯅꯤ ꯖꯒꯥ ꯄꯤꯛꯑꯦ ꯃꯥ ꯌꯥꯔꯛꯑꯔꯣꯏ ꯃꯉꯣꯟꯗ ꯆꯣꯡꯈꯠꯂꯛꯑꯦꯕ ꯇꯤꯜꯍꯧꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯇꯤꯜꯍꯧꯁꯦ ꯐꯅ ꯌꯥꯝ ꯆꯔꯥ ꯄꯤꯈ꯭ꯔꯦꯗ ꯁꯤꯁꯨ ꯐꯅ ꯐꯖꯔꯛꯑꯦ ꯁꯤꯁꯨ ꯄꯥꯜꯂꯛꯇꯣꯔꯦ ꯁꯤꯁꯨ ꯃꯔꯨꯁꯤ ꯌꯦꯡꯉꯨꯅꯦ ꯑꯗꯨꯝ ꯂꯩꯔꯤꯅꯦ ꯍꯥꯏꯐꯦꯠ ꯆꯥꯎꯊꯣꯔꯛꯑꯦ ꯃꯔꯨꯁꯦ ꯃꯨꯜꯂꯛꯇꯣꯏꯔ ꯀꯩꯅꯣ ꯈꯪꯗꯦ ꯂꯤꯔꯒ ꯑꯣꯏꯗꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤ ꯃꯨꯜꯂꯛꯇꯣꯏꯔ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯁꯥꯠꯂꯤꯅꯤ ꯂꯩꯁꯦ ꯂꯩꯁꯤꯡꯁꯦ ꯁꯦꯕꯥ ꯉꯝꯗ꯭ꯔꯦ ꯑꯁꯤꯅꯅꯦ ꯑꯃꯨꯛꯇꯃꯛ ꯁꯥꯠꯇꯦ ꯄꯣꯝꯃ ꯀꯦꯜꯂꯤ ꯁꯥꯠꯄ ꯉꯝꯗ꯭ꯔꯦ ꯃꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯦꯔꯤꯁꯤꯁꯨ ꯌꯦꯡꯉꯨ ꯃꯌꯥꯝ ꯄꯥꯜꯂꯛꯑꯦ ꯑꯗꯨ ꯉꯥꯟꯅ ꯑꯅꯤ ꯑꯍꯨꯝꯔꯛ ꯆꯥ ꯏꯃꯥ ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯃꯌꯥꯝ ꯂꯩꯔꯤ ꯀꯩꯗꯩ ꯊꯣꯛꯂꯛꯏꯅꯣ ꯈꯪꯕ꯭ꯔꯥ ꯁꯦ ꯀꯩ ꯄꯣꯠ ꯍꯩꯅꯧꯗꯩ ꯁꯤꯒꯨꯝꯕꯗꯒꯤ ꯁꯟꯊꯤꯗꯒꯤ ꯃꯣꯔꯣꯛꯁꯦ ꯑꯉꯥꯡꯕ ꯃꯌꯥꯝ ꯌꯥꯎꯔꯦꯗ ꯑꯗꯩꯁꯤꯒ ꯄꯥꯜꯂꯝꯃꯤ ꯑꯗꯒꯤꯗꯨ ꯑꯃꯈꯛꯇꯁꯨ ꯂꯩꯌꯦ ꯕꯦꯔꯤꯁꯨ ꯑꯃꯈꯛꯇꯁꯨ ꯄꯣꯝꯃꯦ ꯑꯗꯨ ꯊꯕꯤ ꯀꯥꯏꯅꯣ ꯑꯩꯕꯨ ꯎꯗꯦꯅꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯎꯗꯦ ꯍꯥꯏꯅꯤ ꯁꯤꯒ ꯂꯩꯁꯦ ꯎꯗ꯭ꯔꯣ ꯇꯨ ꯎꯔꯦ ꯃꯌꯥꯡꯕꯁꯨ ꯐꯖꯔꯛꯑꯦ ꯈꯔ ꯇꯧꯅ ꯆꯔꯥ ꯐꯥꯅ ꯆꯥꯕ ꯌꯥꯔꯛꯑꯅꯤ ꯊꯕꯤꯁꯦ ꯍꯥꯏꯐꯦꯠꯇꯤ ꯑꯗꯨꯝ ꯄꯤꯖꯔꯦꯀꯣ ꯁꯤꯅ ꯕꯦꯔꯤ ꯑꯁꯤꯝꯇꯒꯁꯨ ꯆꯔꯥ ꯊꯥꯅꯤꯡꯉꯤꯕ ꯑꯩꯅ ꯑꯉꯧꯕꯁꯦ ꯑꯉꯧꯕ ꯌꯥꯎꯗ꯭ꯔꯤ ꯁꯤꯗꯁꯨ ꯕꯦꯔꯤ ꯍꯥꯟꯅ ꯑꯃꯨꯛ ꯅꯁꯥꯔꯤ ꯆꯪꯉꯗꯤ ꯑꯩꯈꯣꯏ ꯂꯝꯃꯣꯏꯗ ꯍꯌꯦꯡ ꯑꯩꯉꯣꯟꯗ ꯏꯆꯥꯎꯕꯅꯤꯅ ꯑꯩ ꯃꯣꯕꯥꯏꯜꯗ ꯀꯔꯤ ꯄꯣꯠ ꯏꯃꯥꯁꯤꯒ ꯁꯨꯝ ꯑꯉꯥꯡꯕ ꯑꯉꯥꯡꯕ ꯃꯌꯥꯝ ꯂꯩꯔꯤꯅꯦ ꯃꯈꯥꯗ ꯀꯤꯖꯩꯕ ꯍꯨꯝꯃꯨꯕꯗꯤ ꯀꯐꯩ ꯊꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯖꯩ ꯁꯣꯟꯗꯗꯤ ꯃꯌꯥꯝ ꯌꯥꯝꯃꯤ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯆꯤꯡꯉꯛꯄ ꯃꯇꯝꯗ ꯂꯧꯕ ꯌꯥꯔꯦ ꯃꯥ ꯁꯧꯒ꯭ꯔꯤ ꯑꯣꯏꯅ ꯊꯣꯡꯗꯣꯔꯦ ꯉꯁꯤ ꯅꯨꯡꯗꯥꯡꯅꯁꯦ ꯏꯁꯩ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒ ꯑꯩ ꯏꯁꯩ ꯇꯥꯔꯒ ꯁꯧꯒ꯭ꯔꯤ ꯃꯜꯂꯛꯇꯣꯏꯅꯤ ꯍꯧꯖꯤꯛ ꯆꯛꯂꯧꯅꯦ ꯀꯩ ꯏꯁꯩꯅꯣꯗꯣ ꯑꯩ ꯇꯥꯖꯗ꯭ꯔꯤ ꯑꯣ
ꯑꯗꯨ ꯍꯥꯏꯔꯗꯤ ꯈꯪꯉꯤ ꯊꯥꯖꯗ꯭ꯔꯤ ꯑꯩ ꯑꯀꯠꯆꯩꯗꯣ ꯀꯔꯤꯅ ꯑꯣꯏꯔꯝꯃꯅꯤ ꯈꯪꯉꯕ ꯀꯆꯦꯡ ꯑꯄꯥꯏꯕꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩꯁꯨ ꯉꯁꯤ ꯈꯪꯉꯦ ꯀꯆꯦꯡ ꯑꯄꯥꯏꯕꯤꯅ ꯑꯣꯏ ꯂꯩꯔꯝꯃꯦ ꯐꯤ ꯐꯧꯕ ꯈꯣꯠꯄꯗꯣ ꯀꯆꯦꯡ ꯑꯄꯥꯏꯕꯤꯅ ꯇꯣꯡꯉꯦꯕ ꯑꯩꯁꯨ ꯉꯁꯤ ꯍꯥꯜꯂꯤꯅꯦ 3-4 ꯐꯤ ꯐꯧꯕ ꯂꯧꯁꯜꯂꯛꯄꯗꯅꯦ ꯐꯤꯗꯨꯒ ꯅꯞꯄꯤꯕ ꯐꯤ ꯐꯧꯔꯤꯗꯨꯒꯅꯦ ꯅꯞꯄꯤꯕ ꯑꯗꯨꯗꯒꯤ ꯐꯤꯗꯣ ꯑꯩꯈꯣꯏꯅ ꯀꯟꯊꯣꯛꯇꯉꯩ ꯄꯨꯁꯜꯂꯛꯑꯦꯗꯅ ꯂꯩꯔꯦ ꯑꯗꯨꯝ ꯑꯗꯨꯅ ꯆꯤꯛꯏꯕ ꯐꯤꯗꯨꯒ ꯅꯞꯅ ꯂꯩꯕꯗꯣ ꯃꯣꯏꯁꯨ ꯀꯤꯅ ꯆꯤꯛꯏꯝꯃꯤꯗꯅ ꯐꯤꯗꯣ ꯁꯦꯠꯆꯜꯂꯝꯃꯤꯅ ꯀꯤꯔꯦꯗꯅ ꯃꯣꯏꯁꯨ ꯁꯤꯗ꯭ꯔꯣ ꯃꯥꯜꯂꯦ ꯆꯤꯛꯁꯜꯂꯦ ꯑꯗꯣ ꯁꯦ ꯁꯧꯒ꯭ꯔꯤꯁꯤꯒ ꯈꯥꯃꯦꯟ ꯕꯣꯂꯥꯎꯕꯤꯁꯦ ꯑꯍꯨꯝꯒ ꯂꯩꯁꯦ ꯀꯣꯔꯣ ꯀꯣꯏꯅ ꯇꯧꯔꯒ ꯕꯖꯥꯔ ꯇꯧꯔꯒ ꯑꯣ ꯅꯪ ꯊꯨꯝꯆꯥꯛꯄꯤ ꯑꯣꯀꯦ ꯅꯪꯒꯤ ꯊꯨꯝꯆꯥꯛꯄꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯒꯤ ꯗꯥꯏꯂꯣग ꯀꯨꯇꯨ ꯀꯨꯇꯨꯗꯣ ꯉꯥ ꯆꯥꯗꯦꯗꯅ ꯁꯧꯒ꯭ꯔꯤ ꯃꯍꯤ ꯅꯥꯏꯍꯜꯂꯨꯔꯅꯨ ꯑꯗꯨꯏꯗꯤ ꯐꯛ ꯐꯛ ꯂꯥꯎꯅ ꯇꯧꯕꯗ ꯉꯧꯁꯣꯡꯒꯤ ꯇꯥꯏꯞꯇ ꯌꯥꯔꯅꯤ ꯏꯁꯤꯡꯗꯣ ꯈꯤꯇꯪ ꯁꯥꯔꯁꯨ ꯌꯥꯔꯅꯤ ꯁꯨꯔꯔꯣ ꯍꯪꯉꯒꯅꯤꯗ ꯍꯪꯉꯊꯣꯛꯀꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯁꯧꯒ꯭ꯔꯤ ꯃꯨꯠꯈꯔꯦ ꯃꯔꯨꯒ ꯇꯥꯍꯧꯗꯖꯥꯠꯂ ꯈꯪꯗꯦ ꯁꯧꯒ꯭ꯔꯤꯁꯦ ꯃꯔꯨꯅ ꯇꯥꯔꯤꯔ ꯑꯩꯈꯣꯏ ꯏꯄꯥꯝꯗꯗꯤ ꯁꯧꯒ꯭ꯔꯤ ꯑꯃꯨꯔꯛ ꯍꯧꯈ꯭ꯔꯒꯅꯦ ꯁꯤꯗꯒꯤ ꯆꯔꯥꯄꯤꯅ ꯊꯥꯈ꯭ꯔꯤꯅꯦꯕ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯈ꯭ꯔꯒ ꯂꯣꯏꯈ꯭ꯔꯒꯅꯦ ꯃꯊꯣꯟꯗ ꯑꯃꯨꯛꯀ ꯆꯣꯡꯈꯠꯂꯛꯄ ꯌꯥꯅꯤ ꯃꯐꯝꯗꯨꯒ ꯐꯖꯅ ꯁꯧꯒ꯭ꯔꯤꯁꯦ ꯃꯔꯨ ꯄꯥꯟꯅꯕ꯭ꯔꯥ ꯄꯥꯟꯅꯕ ꯃꯥꯜꯂꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯁꯨ ꯍꯩꯅꯥꯒꯤꯗꯨꯗꯤ ꯃꯁꯛ ꯉꯥꯡꯕꯅꯦꯕ ꯁꯧꯒ꯭ꯔꯤ ꯃꯔꯨꯁꯤꯅ ꯀꯔꯝꯕ ꯑꯣꯏꯔꯤꯖꯥꯠꯅꯣ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯨꯇꯨ ꯊꯣꯛꯈ꯭ꯔꯕ ꯑꯣ ꯍꯌꯦꯡꯒꯤ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯇꯣꯏꯕ ꯀꯣꯇꯤꯛꯇꯣ ꯃꯥꯙꯕꯒ ꯕꯕꯟꯒꯁꯨ ꯂꯩꯔꯣꯏ ꯍꯥꯏꯅ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯐꯖꯩ ꯁꯨꯃꯥꯏꯅ ꯑꯁꯪꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯃꯥꯏꯁꯤꯗ ꯊꯤꯟꯗꯣꯛꯄꯁꯦ ꯑꯗꯨꯝ ꯐꯖꯕꯩ ꯋꯥꯅꯤ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯋꯥꯔꯤꯅꯤ ꯈꯔꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯅꯤꯗ ꯈꯔꯁꯨ ꯅꯣꯛꯊꯣꯛꯀꯗꯅꯤ ꯅꯠꯇ꯭ꯔꯥ ꯋꯥꯈꯟꯗ ꯈꯟꯗꯅ ꯎꯪꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯎꯔꯛꯑꯕꯅꯤ ꯑꯂꯨꯁꯦ ꯊꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯇꯣꯟ ꯆꯣꯡꯕ ꯃꯌꯥꯝꯁꯦ ꯎꯕꯗ ꯃꯊꯛꯇ ꯊꯥꯔꯒꯅꯦ ꯇꯥꯔꯛꯄꯒꯤꯗꯣ ꯑꯂꯩꯕꯗꯒꯤꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯊꯥꯕꯗꯨꯅ ꯍꯥꯎꯕ ꯍꯦꯜꯂꯦꯕ ꯕꯣꯡ 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 ꯀꯥꯏꯕꯅꯤ ꯍꯥꯎꯕꯅꯤ ꯑꯗꯨꯗꯩ ꯕꯖꯥꯔ ꯆꯥꯕ꯭ꯔꯥ ꯃꯦꯠꯅ ꯆꯥꯕ꯭ꯔꯥ ꯁꯦ ꯁꯧꯒ꯭ꯔꯤꯁꯤꯅꯦ ꯑꯩꯈꯣꯏꯗꯁꯨ ꯄꯥꯜꯂꯝꯃꯤ ꯁꯧꯒ꯭ꯔꯤꯗꯣ ꯅꯪꯅ ꯇꯤꯜꯍꯧꯁꯨ ꯈꯔ ꯁꯣꯏꯕꯤꯌꯨꯀꯣ ꯇꯤꯜꯍꯧ 3ꯈꯛ ꯁꯣꯏꯕꯤꯌꯨ ꯀꯣꯔꯣ ꯀꯣꯔꯣ ꯀꯣꯏꯅ ꯇꯪꯈꯥꯏ ꯇꯥꯔꯦꯅ ꯇꯪꯈꯥꯏꯗꯣ ꯀꯣꯔꯣ ꯀꯣꯏꯅ ꯆꯦꯞꯅ ꯅꯠꯇꯕꯤ ꯁꯧꯒ꯭ꯔꯤ ꯊꯥꯡꯒꯠ ꯌꯥꯔꯅꯦꯕ ꯑꯩ ꯃꯅꯤꯟꯁꯦ ꯑꯣꯛꯑꯅꯤ ꯂꯣꯏꯅꯗꯤ ꯃꯟꯊꯣꯛꯇ꯭ꯔꯕꯅꯤ ꯃꯜꯂꯤꯉꯩꯗ ꯂꯣꯏꯅ ꯀꯩꯅꯣ ꯂꯧꯔꯅꯤ ꯉꯥꯔꯤꯗꯣ ꯂꯧꯕꯤꯔꯅꯤ ꯑꯩꯒꯤꯅꯦ ꯃꯊꯦꯜ ꯆꯥꯅꯤꯡꯉꯤꯅꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯅꯦ ꯑꯩꯁꯦ ꯆꯥꯛꯂꯤ ꯆꯥꯔꯒꯅꯦ ꯃꯊꯦꯜ ꯆꯥꯅꯤꯡ ꯍꯤꯟꯖꯥꯡ ꯑꯃꯈꯛꯇꯪ ꯑꯣꯏꯔꯁꯨꯅꯦ ꯃꯆꯤꯒꯤ ꯄꯣꯠꯇꯣ ꯈꯤꯇꯪ ꯊꯝꯃꯒꯅꯦ ꯑꯗꯣ ꯆꯥꯕꯗ ꯑꯗꯨꯝ ꯄꯨꯛ ꯊꯪꯒꯠꯄꯅꯦꯕ ꯍꯥꯟꯅꯗꯩ ꯃꯊꯦꯜ ꯆꯥꯅꯤꯡꯉꯤꯗ ꯑꯩꯗꯤ
hinjang nangi du sauri se su sauri da tausia ha jau du ni nama ga jau du ni namba ho ga jau du ni exercise tau da ne mind fresh oi ai na tra oi ma kini mind fresh du ba tau dribang ne ai ko ka to ko mai du masak ko ga ka ngani na ai tau ko ki ba ne ko mang ga ko na isa se pra mind fresh oi ꯑꯩꯈꯣꯏꯒꯤ ꯁꯔꯦꯡ ꯃꯀꯣꯛ ꯔꯥꯒ ꯍꯧꯖꯔꯛꯑꯦ ꯃꯌꯥꯝ ꯂꯣꯀꯦꯜ ꯁꯔꯦꯡ ꯃꯀꯣꯛꯅꯤ ꯁꯤ ꯑꯃꯨꯕꯤ ꯀꯛꯆꯦꯡꯒ ꯅꯞꯄꯤ ꯑꯃꯨꯕꯤꯁꯤꯒ ꯀꯛꯆꯦꯡꯗꯣ ꯉꯁꯥꯏꯒꯤ ꯇꯤꯟꯗꯨꯅꯤ ꯅꯣꯛꯅꯤꯡꯉꯤꯗꯤ ꯍꯪꯉꯣꯏꯒꯤ ꯃꯊꯤꯅ ꯏꯜꯂ ꯄꯨꯔꯤꯗꯣ ꯁꯤꯅ ꯑꯃꯨꯕꯤꯅꯤ ꯑꯃꯨꯕꯤ ꯁꯔꯦꯡꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯕ ꯑꯃꯨꯕꯤꯒ ꯆꯀꯟ ꯂꯥꯎꯕꯤꯒ ꯌꯥꯝ ꯆꯥꯎꯗꯦꯗ ꯌꯥꯝꯅ ꯑꯆꯧꯕꯗꯤ ꯅꯠꯇꯦ ꯃꯀꯣꯛꯁꯦ ꯁꯤꯅ ꯆꯀꯟ ꯂꯥꯎꯕꯤ ꯀꯥꯡ ꯑꯃ ꯆꯤꯛꯑꯦꯗꯣ ꯀꯥꯡꯁꯤꯁꯨ ꯆꯧꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯔꯤꯃ ꯆꯀꯠ ꯂꯥꯎꯕꯤꯁꯦ ꯌꯥꯝ ꯌꯥꯝꯗꯦ ꯁꯤꯒ ꯑꯃ ꯇꯠꯍꯧꯔꯦ ꯑꯃꯨꯕꯤꯁꯤꯒ ꯀꯣꯟꯅꯅ ꯑꯗꯒꯤ ꯁꯤꯅ ꯃꯔꯨꯝꯁꯤꯅꯅꯦ ꯑꯁꯦ ꯃꯔꯨꯝ ꯑꯆꯧꯕꯁꯤꯅ ꯆꯂꯥꯅꯤꯒꯤꯅꯦ ꯇꯣꯉꯥꯟꯅ ꯂꯩꯔꯛꯏꯅꯤ ꯃꯔꯨꯝꯁꯦ ꯑꯆꯧꯕꯁꯤꯅ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯀꯣꯛꯁꯤꯒꯤ ꯂꯣꯀꯦꯜ ꯃꯀꯣꯛ ꯂꯩꯔꯛꯄꯁꯦ ꯑꯁꯤꯒꯤ ꯃꯔꯨꯝ ꯑꯣꯏꯕꯁꯤꯅ ꯁꯤꯅ ꯄꯪꯆꯥꯎ ꯆꯥꯎꯗ꯭ꯔꯦ ꯑꯗꯨꯝ ꯄꯨꯟꯅ ꯊꯣꯡꯉꯤꯕꯅ ꯐꯗꯣꯔꯤꯗ ꯁꯤ ꯌꯥꯝꯗꯦ ꯄꯣꯠ ꯃꯣꯏ ꯆꯥꯟꯅꯈꯤꯕꯗꯅꯦ ꯁꯔꯦꯡ ꯃꯀꯣꯛꯅꯤꯅꯅꯦ ꯄꯣꯠ ꯀꯣꯠꯅ ꯆꯥꯅꯕꯅꯤ ꯄꯥꯝꯅꯕꯅꯤꯅ ꯃꯃꯥ ꯃꯆꯥꯅ ꯁꯤꯗꯁꯨ ꯑꯉꯥꯡꯁꯦ ꯌꯥꯔꯛꯇ꯭ꯔꯦ ꯑꯩꯅ ꯄꯨꯁꯜꯂꯛꯏꯅꯦꯕ ꯑꯗꯣ ꯃꯃꯥ ꯃꯆꯥꯁꯤꯗ ꯀꯟꯅ ꯇꯧꯔꯤꯁꯤ ꯃꯃꯥꯁꯤꯒ ꯃꯥꯅ ꯉꯥꯎꯖꯕꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯏꯆꯥ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯉꯥꯎꯖꯕꯗꯧꯅꯅꯦ ꯃꯃꯥꯅꯤꯗꯅꯀꯣ ꯑꯗꯣ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯦ ꯅꯨꯄꯥꯅ ꯑꯃꯨꯛ ꯃꯃꯥ ꯅꯤꯡꯕ ꯍꯦꯜꯂꯦꯅ ꯍꯥꯏꯅꯕꯅꯤ ꯍꯥꯟꯅꯗꯩ ꯃꯤꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯆꯨꯝꯁꯨ ꯆꯨꯝ ꯃꯥꯜꯂꯦꯅ ꯈꯜꯂꯤ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯏꯁꯨꯅꯦꯀꯣ ꯅꯨꯄꯤꯅ ꯃꯄꯥ ꯅꯤꯡꯕ ꯍꯦꯟꯕ ꯑꯗꯨꯗꯒꯤ ꯅꯨꯄꯥꯅ ꯃꯃꯥ ꯅꯤꯡꯕ ꯍꯦꯟꯕ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯊꯥꯏꯅꯉꯩꯗꯒꯤ ꯑꯗꯨꯝ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯅ ꯂꯥꯛꯄꯅꯦ ꯍꯥꯏꯕ ꯑꯗꯨꯅꯗꯤ ꯏꯆꯥ ꯏꯪꯂꯦꯟꯁꯦ ꯌꯦꯡꯉꯣ ꯃꯃꯥꯗ ꯉꯥꯎꯖꯔꯤꯅꯤ ꯃꯃꯥ ꯇꯧꯔꯤꯁꯦ ꯆꯦꯡꯖꯔꯤꯁꯦ ꯌꯦꯡꯉꯣ